ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯄꯇꯥꯟꯖꯂꯤ ꯑꯃꯗꯤ ꯔꯥꯝꯗꯦꯕꯅ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯔꯛꯇꯕ ꯌꯥꯅꯤꯡꯗꯦ꯫ ꯀꯨꯝꯖꯥ 2019ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯅꯥꯔꯣꯟꯗ ꯆꯪꯁꯤꯜꯂꯛꯈꯤꯕ ꯆꯤꯟ-ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯂꯥꯟ ꯇꯧꯕ, ꯂꯟ-ꯊꯨꯝ ꯍꯨꯔꯥꯟꯕ, ꯃꯩꯇꯩꯒꯤ ꯌꯨꯝꯁꯤꯡ ꯃꯩ ꯊꯥꯕ, ꯂꯣꯏꯅꯅ ꯃꯩꯇꯩ ꯍꯤꯟꯗꯨꯁꯤꯡꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯇꯧꯔꯤꯕ ꯂꯥꯏꯁꯪ ꯀꯌꯥ ꯃꯩ ꯊꯥꯕꯗ ꯍꯔꯤꯗ꯭ꯋꯥꯔꯗ ꯂꯩꯔꯤꯕ ꯄꯇꯥꯟꯖꯂꯤ 𝗖𝗵𝗵𝗵𝗶 ꯔꯥꯝꯗꯦꯕꯒꯤ ꯑꯥꯁ꯭ꯔꯝ ꯍꯔꯤꯗ꯭ꯋꯥꯔꯗ ꯃꯩꯇꯩꯁꯤꯡꯅ ꯆꯠꯂꯒ ꯍꯥꯏꯖꯔꯨꯕꯗ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯆꯠꯄ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯃꯅꯤꯄꯨꯔꯤꯁꯤꯡꯕꯨ ꯌꯥꯝꯅ ꯍꯟꯊꯅ ꯌꯦꯡꯕꯇ ꯅꯠꯇꯅ ꯉꯁꯤ ꯐꯥꯎꯕ ꯋꯥꯍꯩ ꯑꯃꯠꯇ ꯐꯣꯡꯗꯣꯔꯛꯇꯕ ꯍꯥꯏꯕꯁꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯚꯥꯔꯠ ꯍꯤꯟꯗꯨ ꯃꯍꯥ ꯁꯦꯅꯥꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯨꯞ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯥꯟꯉꯝꯕ ꯁꯤꯡꯍꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯆꯠꯄ ꯃꯅꯤꯄꯨꯔꯤꯁꯤꯡꯗꯤ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯂꯦ꯫ ꯉꯔꯥꯡ ꯅꯍꯥꯟꯇ ꯊꯣꯛꯈꯤꯕ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯏꯔꯥꯡꯗꯗꯤ ꯕꯥꯕꯥ ꯔꯥꯝꯗꯦꯕꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯕ ꯍꯤꯟꯗꯨ ꯃꯥꯏꯅꯣꯔꯤꯇꯤꯁꯤꯡ ꯀꯟꯅꯅꯕꯒꯤꯗꯃꯛ ꯋꯥ ꯉꯥꯡꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯃꯇꯝ ꯀꯛꯇꯅ ꯔꯥꯝꯗꯦꯕ ꯌꯣꯒ ꯑꯥꯁ꯭ꯔꯝ, ꯄꯇꯥꯟꯖꯂꯤ ꯌꯣꯒ-ꯄꯤꯇ꯭ꯔ ꯁꯦꯟꯇꯔꯁꯤꯡ ꯃꯅꯤꯄꯨꯔꯗ ꯃꯇꯝ ꯀꯛꯇꯅ ꯑꯊꯤꯡꯕ ꯊꯝꯂꯦ ꯍꯥꯏꯅ ꯀꯪꯂꯩꯄꯥꯛ ꯀꯪꯂꯥ ꯑꯥꯔꯃꯤ ꯑꯃꯗꯤ ꯃꯩꯇꯩ ꯍꯤꯟꯗꯨ ꯑꯥꯔꯃꯤꯅ ꯃꯤꯌꯥꯝꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯕꯥꯕꯥ ꯔꯥꯝꯗꯦꯕꯒꯤ ꯌꯣꯒ ꯁꯦꯟꯇꯔ ꯆꯂꯥꯏꯕ ꯑꯃꯗꯤ ꯍꯪꯂꯝꯕ ꯊꯣꯛꯂꯕꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯇꯦꯛꯆꯥꯛ ꯄꯨꯝꯕ ꯃꯁꯥ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ꯫ ꯚꯥꯔꯠ ꯍꯤꯟꯗꯨ ꯃꯍꯥ ꯁꯦꯅꯥꯅ ꯊꯃꯣꯏ ꯁꯣꯛꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯂꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯃꯍꯩꯔꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈ꯭ꯔꯦ, ꯂꯣꯏꯅꯅ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯆꯠꯄ ꯃꯩꯇꯩ ꯀꯌꯥꯁꯨ ꯂꯥꯟ ꯑꯁꯤꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯄꯜꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯀꯨꯀꯤ ꯂꯥꯂꯣꯡꯂꯨꯞ ꯑꯃꯅ ꯄ꯭ꯔꯦꯁꯀꯤ ꯆꯦꯁꯤꯡ ꯃꯩ ꯊꯥꯗꯣꯛꯈꯤꯕꯗꯨ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯅꯤꯁꯤꯀꯥꯟꯠꯅ ꯍꯥꯎꯁꯇ ꯄꯨꯈꯠꯈ꯭ꯔꯦ꯫ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯇꯥꯇꯥ ꯇ꯭ꯔꯛ ꯑꯃꯗ ꯄꯨꯔꯛꯄ ꯄ꯭ꯔꯦꯁꯀꯤ ꯆꯦꯁꯤꯡ ꯀꯨꯀꯤ ꯂꯥꯂꯣꯡꯂꯨꯞ ꯑꯃꯒꯤ ꯀꯦꯗꯔꯁꯤꯡꯅ ꯃꯩ ꯊꯥꯗꯣꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯩꯁꯥꯝꯊꯣꯡ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯅꯤꯁꯤꯀꯥꯟꯠ-ꯁꯥꯄꯝꯅ ꯉꯁꯤ ꯆꯠꯊꯈꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯒꯤ ꯖꯦꯔꯣ ꯑꯋꯥꯔꯒꯤ ꯃꯇꯝꯗ ꯄꯨꯈꯠꯇꯨꯅ ꯆꯥꯟꯅꯕ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯍꯥꯎꯁꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝ ꯑꯗꯨꯒꯤ ꯖꯦꯔꯣ ꯑꯋꯥꯔꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯅꯤꯁꯤꯀꯥꯟꯠ-ꯁꯥꯄꯝꯅ ꯍꯥꯏ ꯉꯔꯥꯡ ꯄ꯭ꯔꯦꯁꯀꯤ ꯆꯦ ꯀꯌꯥ ꯀꯨꯀꯤ ꯂꯥꯂꯣꯡꯂꯨꯞ ꯑꯃꯒꯤ ꯀꯦꯗꯔꯁꯤꯡꯅ ꯃꯩ ꯊꯥꯗꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯍꯛꯆꯤꯟꯅ ꯂꯧꯏ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯊꯣꯛꯇꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯕꯤꯌꯨ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯒꯤ ꯐꯤꯕꯝ ꯑꯁꯤ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯂꯨꯔꯕ ꯃꯇꯝ ꯑꯁꯤꯗ ꯏꯔꯥꯡ ꯑꯁꯤꯅ ꯍꯦꯟꯅ ꯆꯥꯎꯊꯣꯛꯅꯕ ꯀꯥꯡꯂꯨꯞ ꯑꯃꯠꯇꯅ ꯁꯤꯟꯕꯤꯒꯅꯨ꯫ ꯃꯁꯤꯅ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯄꯨꯔꯛꯂꯣꯏ꯫ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯅꯕ ꯄꯨꯝꯅꯃꯛꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯅꯤꯁꯤꯀꯥꯟꯠ-ꯁꯥꯄꯝꯅ ꯍꯥꯎꯁꯇ ꯊꯝꯈꯤ ꯍꯥꯏꯅ ꯃꯈꯥ ꯇꯥꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯄꯨꯂꯤꯁꯀꯤ ꯗꯤꯃꯥꯟ ꯈꯟꯅꯔꯛꯄꯗ ꯑꯣꯄꯣꯖꯤꯁꯟ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯃꯔꯤꯅ ꯀꯠ ꯃꯣꯁꯟꯁꯤꯡ ꯊꯥꯡꯒꯠꯂꯛꯈ꯭ꯔꯦ꯫ ꯐꯤꯚꯝ ꯑꯁꯤ ꯂꯩꯉꯥꯛꯅ ꯃꯇꯝ ꯆꯥꯅ ꯃꯊꯧ ꯄꯥꯡꯊꯣꯛꯍꯧꯗꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯄꯨꯋꯥꯔꯤꯗ ꯑꯃꯨꯕ ꯃꯌꯦꯛꯅ ꯏꯗꯨꯅ ꯂꯩꯍꯧꯔꯒꯅꯤ꯫ ꯀꯦ. ꯔꯟꯖꯤꯠ ꯃꯃꯥꯡ ꯊꯥꯒꯤ 22ꯗꯒꯤ ꯍꯧꯔꯗꯨꯅ ꯆꯠꯊꯔꯛꯂꯤꯕ 12ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ 3ꯁꯨꯕ ꯁꯦꯁꯟꯒꯤ ꯉꯁꯤ 8ꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇ ꯀꯣꯡꯒ꯭ꯔꯦꯁ ꯂꯦꯖꯤꯁꯂꯦꯆꯔ ꯄꯥꯔꯇꯤꯒꯤ ꯗꯤꯄꯨꯇꯤ ꯂꯤꯗꯔꯁꯨ ꯑꯣꯏꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯀꯦ. ꯔꯟꯖꯤꯠ ꯌꯥꯎꯅ ꯃꯍꯥꯛꯀꯤ ꯄꯥꯔꯇꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ.ꯁꯤꯡ ꯀꯦ. ꯃꯦꯘꯆꯟꯗ꯭ꯔ, ꯇꯤ.ꯑꯩꯆ. ꯂꯣꯀꯦꯁ꯭ꯋꯔ ꯑꯃꯗꯤ ꯁꯨꯔꯖꯀꯨꯃꯥꯔ ꯑꯣꯀ꯭ꯔꯝꯅ ꯄꯨꯂꯤꯁꯀꯤ ꯗꯤꯃꯥꯟ ꯈꯟꯅꯔꯛꯄꯗ ꯀꯠ ꯃꯣꯁꯟꯁꯤꯡ ꯊꯥꯡꯒꯠꯂꯗꯨꯅ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯀꯦ. ꯔꯟꯖꯤꯠꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯂꯩꯉꯥꯛꯅ ꯃꯇꯝ ꯆꯥꯅ ꯃꯊꯧ ꯄꯥꯡꯊꯣꯛꯍꯧꯗꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯄꯨꯋꯥꯔꯤꯗ ꯑꯃꯨꯕ ꯃꯌꯦꯛꯅ ꯏꯗꯨꯅ ꯂꯩꯍꯧꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯗꯤꯃꯥꯟ ꯑꯁꯤ ꯈꯟꯅꯔꯛꯄꯗ ꯀꯠ ꯃꯣꯁꯟ ꯄꯨꯈꯠꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤ ꯅꯦꯅꯥ ꯇꯥꯗꯕ, ꯀꯥꯡ-ꯈꯣꯡ ꯆꯥꯏꯕ ꯐꯤꯚꯝꯗ ꯂꯩꯔꯤ꯫ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯀꯌꯥ ꯃꯌꯨꯝ ꯃꯀꯩ ꯂꯩꯇꯕ ꯑꯣꯏꯍꯜꯂꯦ꯫ ꯃꯌꯨꯝ ꯃꯀꯩ ꯂꯩꯇꯕ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯅ ꯇꯣꯟꯕ ꯂꯩꯇ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁ꯭ꯇꯦꯠ ꯑꯅꯤ ꯊꯣꯛꯄꯒꯨꯝ ꯂꯩꯔꯦ꯫ ꯏꯔꯥꯡ ꯑꯁꯤꯒꯤ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯇꯝꯗ ꯂꯩꯔꯝꯕꯅ ꯆꯤꯡꯗ, ꯆꯤꯡꯗ ꯂꯩꯔꯝꯕꯅ ꯇꯝꯗ ꯁꯥꯐꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯣꯡꯗꯣꯛꯂꯒ ꯁꯤꯐꯥꯏꯁꯤꯡꯅ ꯄꯂꯣꯟ ꯈꯥꯖꯤꯜꯂꯦ, ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯌꯥꯍꯟꯗ꯭ꯔꯦ꯫ ꯄꯂꯣꯟ ꯈꯥꯕꯒꯤ ꯃꯍꯨꯠꯇ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯂꯩꯍꯟꯗꯨꯅ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯟꯕꯤꯔꯝꯐꯝ ꯊꯣꯛꯄꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯁꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯗ ꯌꯦꯜꯍꯧꯃꯤ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯔꯦ꯫ ꯏꯔꯥꯡ ꯑꯁꯤ ꯊꯣꯔꯛꯄꯒꯤ ꯔꯨꯠ ꯀꯣꯖꯀꯤ ꯃꯇꯥꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯂꯤꯒꯦꯟ, ꯑꯃꯦꯔꯤꯀꯦꯟ ꯑꯃꯗꯤ ꯄꯣꯄꯤ ꯊꯥꯕꯅꯅꯤ ꯑꯃꯨꯛ ꯍꯥꯏ, ꯑꯃꯨꯛ ꯏꯟꯇꯤꯂꯤꯖꯦꯟꯁꯀꯤ ꯑꯍꯣꯕ ꯂꯩꯕꯗꯒꯤꯅꯤ ꯍꯥꯏꯕ, ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟ ꯃꯅꯨꯡꯗꯅ ꯃꯩꯇꯩꯅ ꯑꯦꯁ.ꯇꯤ. ꯆꯟꯕꯒꯤ ꯀꯣꯔꯠꯅ ꯄꯤꯔꯛꯄ ꯑꯣꯔꯗꯔꯒꯤ ꯃꯥꯌꯣꯛꯇ ꯔꯦꯂꯤ ꯆꯠꯄꯗꯒꯤꯅꯤ ꯍꯥꯏꯅ ꯑꯃꯨꯛ ꯊꯩꯈ꯭ꯔꯦ꯫ ꯂꯩꯉꯥꯛꯅ ꯔꯨꯠ ꯀꯣꯖ
ꯈꯪꯍꯧꯗꯕꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃ ꯍꯥꯏꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃ ꯍꯥꯏꯕ ꯇꯧꯕꯁꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯤꯠꯌꯦꯡ ꯆꯪꯗ꯭ꯔꯦ ꯍꯥꯏꯕꯗ ꯂꯥꯜꯂꯔꯣꯏ꯫ ꯃꯤꯌꯥꯝꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯋꯥ ꯉꯥꯡꯗꯦ ꯍꯥꯏꯕꯁꯤ ꯕꯤ.ꯖꯦ.ꯄꯤ.ꯅꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯑꯍꯨꯝꯂꯛ ꯉꯥꯡꯈ꯭ꯔꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯄꯥꯝꯂꯤꯕꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯑꯃꯗꯤ ꯃꯥꯒꯤ ꯄꯥꯋꯔ ꯁꯤꯖꯤꯟꯅꯗꯨꯅ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕꯅꯤ꯫ ꯍꯧꯖꯤꯛ ꯁ꯭ꯇꯦꯠꯀꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤ ꯑꯃꯤꯠ ꯁꯥꯍꯅ ꯄꯨꯂꯞ ꯄꯥꯏꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯤ.ꯑꯦꯝꯅ ꯄꯥꯏꯔꯤꯕ꯭ꯔꯥ ꯍꯪꯈꯤ꯫ ꯁꯤ.ꯑꯦꯝꯅ ꯄꯥꯏꯔꯒꯗꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯄ ꯉꯝꯗ꯭ꯔꯦ, ꯂꯩꯉꯥꯛ ꯑꯁꯤ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯗ꯭ꯔꯦ, ꯂꯩꯉꯥꯛ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯕ꯭ꯔꯥ ꯍꯪꯈꯤ꯫ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯅꯤꯡꯕ ꯃꯇꯝꯗ ꯀꯥꯞꯂꯤ꯫ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯑꯣꯄꯔꯦꯁꯟ ꯇꯧꯕꯒꯤ ꯆꯪꯅꯕ ꯍꯣꯠꯅꯕꯗ ꯑꯦ.ꯑꯥꯔꯅ ꯆꯪꯍꯟꯗꯕ ꯑꯃꯗꯤ ꯊꯤꯡꯂꯛꯄ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯁꯤꯗ ꯁꯤ.ꯑꯦꯝꯅ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯉꯝꯗꯅ ꯑꯌꯥꯝꯕꯗꯧꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯐꯤꯚꯝꯁꯤꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯒꯗꯤ ꯃꯅꯤꯄꯨꯔ ꯁꯣꯏꯗꯅ ꯀꯥꯏꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯄꯨꯟꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯕꯒꯤ ꯍꯥꯎꯁꯇ ꯋꯥꯔꯦꯞ ꯂꯧꯁꯤ꯫ ꯁꯤ.ꯑꯦꯝꯅ ꯂꯨꯆꯤꯡꯂꯒ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯔꯒ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯨꯛꯅꯔꯤꯕ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯃꯥ ꯃꯄꯥ ꯑꯣꯏꯅ ꯂꯦꯞꯄꯤꯔꯒ ꯑꯆꯨꯝꯕ ꯑꯃꯗꯤ ꯖꯁꯇꯤꯁ ꯐꯪꯍꯟꯅꯕ ꯇꯛꯁꯤꯜꯂꯨꯁꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯗ꯭ꯔꯒ ꯀꯦꯁꯇ ꯀꯣꯔꯠꯅ ꯃꯔꯥꯜ ꯂꯩꯔꯦ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯤꯑꯣꯏ 3 ꯆꯍꯤ ꯇꯔꯥꯒꯤ ꯐꯥꯗꯣꯛ ꯄꯤꯈ꯭ꯔꯦ꯫ ꯂꯝꯐꯦꯟꯄꯥꯠ ꯀꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁꯇ ꯂꯩꯕ ꯁ꯭ꯄꯦꯁꯤꯑꯦꯜ ꯀꯣꯔꯠ (NDNPS)ꯀꯤ ꯖꯖ ꯃꯣꯅꯥꯂꯤꯁꯥ ꯃꯥꯏꯕꯝꯒꯤ ꯀꯣꯔꯠꯅ ꯊꯥ ꯑꯁꯤꯒꯤ 6ꯇ ꯗ꯭ꯔꯒ ꯀꯦꯁꯁꯤꯡꯗ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯈ꯭ꯔꯕ ꯃꯤꯑꯣꯏ 3ꯒꯤ ꯉꯁꯤ ꯀꯣꯔꯠ ꯑꯁꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯁꯦꯟꯇꯦꯟꯁ ꯍꯤꯌꯔꯤꯡꯗ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯆꯍꯤ ꯇꯔꯥꯒꯤ ꯐꯥꯗꯣꯛ ꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯂꯨꯄꯥ ꯂꯥꯈ ꯑꯃꯃꯝꯒꯤ ꯁꯦꯟꯐꯝꯁꯨ ꯐꯥꯏꯟ ꯑꯣꯏꯅ ꯄꯤꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯐꯥꯗꯣꯛ ꯄꯤꯈ꯭ꯔꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁꯤꯇꯤ ꯄꯤ.ꯑꯦꯁ.ꯅ ꯀꯨꯝꯖꯥ 2015ꯗ ꯂꯧꯈꯠꯄ ꯀꯦꯁ ꯑꯦꯐ.ꯑꯥꯏ.ꯑꯥꯔ ꯅꯝꯕꯔ 25/2015ꯀꯤ ꯑꯦꯝ.ꯗꯤ. ꯑꯕꯗꯨꯜ ꯀꯂꯥꯝ, ꯆꯍꯤ 19 ꯑꯄꯣꯛꯄ ꯑꯦꯝ.ꯗꯤ. ꯑꯕꯗꯨꯜ ꯁꯂꯥꯝ, ꯆꯨꯔꯆꯥꯟꯄꯨꯔ ꯑꯣꯜ ꯕꯖꯥꯔꯗ ꯂꯩꯕ ꯃꯤꯑꯣꯏꯁꯨ ꯌꯥꯎꯔꯤ꯫ ꯃꯍꯥꯛ ꯁꯤꯇꯤ ꯄꯤ.ꯑꯦꯁ.ꯅ ꯀꯨꯝꯖꯥ 2015ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 12ꯗ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯒꯤ ꯅꯥꯒꯥ ꯅꯥꯂꯥꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯒꯦꯠꯀꯤ ꯀꯆꯨꯔꯤ ꯊꯣꯡ ꯃꯅꯥꯛꯇꯒꯤ 𝗡𝗶𝗶 ꯀꯦꯞꯁꯨꯜ 3,183 ꯑꯃꯁꯨꯡ ꯑꯦꯟ-10 ꯇꯦꯕ꯭ꯂꯦꯠ ꯁ꯭ꯇ꯭ꯔꯤꯞ 10ꯒ ꯀꯣꯟꯅꯅ ꯐꯥꯈꯤꯕꯅꯤ꯫ ꯉꯁꯤ ꯃꯍꯥꯛꯀꯤ ꯁꯦꯟꯇꯦꯟꯁ ꯍꯤꯌꯔꯤꯡ ꯆꯠꯊꯕꯗ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟꯒꯤ ꯃꯥꯏꯀꯩꯗ ꯁ꯭ꯄꯦꯁꯤꯑꯦꯜ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯇꯔ ꯃꯣꯏꯔꯥꯡꯊꯦꯝ ꯔꯥꯏꯆꯥꯟꯅ ꯂꯦꯞꯈꯤ꯫ ꯀꯣꯔꯠꯅ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯀꯥꯎꯟꯁꯤꯜꯁꯤꯡ ꯁꯕꯃꯤꯠ ꯇꯧꯔꯛꯄ ꯋꯥꯐꯝꯁꯤꯡ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ NDNPS ꯒꯤ ꯁꯦꯛꯁꯟ 12(c)ꯒꯤ ꯃꯈꯥꯗ ꯆꯍꯤ 10ꯒꯤ ꯐꯥꯗꯣꯛ ꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯂꯨꯄꯥ ꯂꯥꯈ ꯑꯃꯒꯤ ꯁꯦꯟꯐꯝ ꯐꯥꯏꯟ ꯑꯣꯏꯅ ꯄꯤꯅꯅꯕꯁꯨ ꯈꯪꯍꯟꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯍꯥꯛꯄꯨ ꯑꯦꯛ ꯑꯁꯤꯒꯤ ꯁꯦꯛꯁꯟ 22(b)ꯒꯤꯃꯈꯥꯗ ꯆꯍꯤ 5ꯒꯤ ꯐꯥꯗꯣꯛ ꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯂꯨꯄꯥ 50,000ꯒꯤ ꯁꯦꯟꯐꯝ ꯑꯃꯁꯨ ꯐꯥꯏꯟ ꯑꯣꯏꯅ ꯄꯤꯅꯅꯕ ꯈꯪꯍꯟꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯐꯥꯗꯣꯛꯀꯤ ꯃꯇꯝ ꯑꯁꯤ ꯇꯨꯅ ꯆꯠꯀꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯥꯏꯟ ꯑꯣꯏꯅ ꯄꯤꯒꯗꯕ ꯂꯨꯄꯥ ꯂꯥꯈ 1.5ꯒꯤ ꯁꯦꯟꯐꯝ ꯑꯁꯤ ꯊꯥ 6ꯀꯤ ꯃꯅꯨꯡꯗ ꯄꯤꯗ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯐꯥꯗꯣꯛꯀꯤ ꯃꯇꯝ ꯆꯍꯤ 1 ꯁꯥꯡꯗꯣꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯉꯁꯤ ꯁꯦꯟꯇꯦꯟꯁ ꯍꯤꯌꯔꯤꯡꯗ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗ ꯂꯦꯞꯈꯤꯕ ꯀꯥꯎꯟꯁꯤꯜꯅ ꯃꯍꯥꯛꯀꯤ ꯆꯍꯤ 40 ꯈꯛꯇ ꯉꯥꯏꯔꯤ ꯑꯃꯁꯨꯡ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕꯅꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛ HIV ꯄꯦꯁꯦꯟꯠ ꯑꯃ ꯑꯣꯏꯕꯗ ꯅꯠꯇꯅ ART ꯆꯠꯊꯔꯤꯕ ꯃꯤꯑꯣꯏ ꯑꯣꯏꯕꯅ ꯃꯍꯥꯛꯄꯨ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯡꯕ ꯆꯩꯔꯥꯛ ꯄꯤꯕꯤꯅꯕ ꯀꯣꯔꯠꯇ ꯄ꯭ꯔꯦꯌꯔ ꯇꯧꯈꯤ꯫ ꯑꯃꯔꯣꯝꯗ ꯀꯁꯇꯃꯔ ꯗꯤꯚꯤꯖꯟ ꯏꯝꯐꯥꯜꯒꯤ ꯑꯦꯟꯇꯤ ꯁ꯭ꯃꯒ꯭ꯂꯤꯡ ꯌꯨꯅꯤꯠꯀꯤ ꯏꯟꯁꯄꯦꯛꯇꯔ ꯑꯉꯣꯝ ꯀ꯭ꯔꯤꯁꯅꯆꯟꯗ꯭ꯔꯅ ꯂꯧꯈꯠꯂꯛꯄ NDNPS ꯀꯤ ꯀꯦꯁ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯃꯁꯤꯒꯤ ꯋꯥꯌꯦꯜꯗ ꯊꯥ ꯑꯁꯤꯒꯤ 6ꯇ ꯀꯣꯔꯠ ꯑꯁꯤꯃꯛꯅ ꯃꯔꯥꯜ ꯂꯩꯔꯦ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯏꯝꯐꯥꯜꯒꯤ ꯋꯥꯍꯦꯡꯕꯝ ꯂꯩꯀꯥꯏ ꯃꯅꯤꯡ ꯂꯩꯔꯛꯇꯒꯤ ꯕꯤꯔꯖꯤꯠ ꯗꯥꯁ, ꯆꯍꯤ 48 ꯑꯄꯣꯛꯄ ꯕꯤꯃꯣꯜ ꯗꯥꯁ ꯑꯃꯁꯨꯡ ꯑꯁꯥꯝꯒꯤ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯤꯕꯄꯨꯔꯗꯒꯤ ꯑꯖꯤꯠ ꯀꯨꯃꯥꯔ ꯗꯥꯁ, ꯆꯍꯤ 48 ꯑꯄꯣꯛꯄ ꯔꯦꯕꯗꯤ ꯗꯥꯁꯄꯨ ꯉꯁꯤ ꯁꯦꯟꯇꯦꯟꯁ ꯍꯤꯌꯔꯤꯡ ꯄꯥꯡꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯍꯤ 10 ꯐꯥꯗꯣꯛ ꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯂꯨꯄꯥ ꯂꯥꯈ 1ꯒꯤ ꯁꯦꯟꯐꯝꯁꯤꯡꯁꯨ ꯐꯥꯏꯟ ꯑꯣꯏꯅ ꯄꯤꯅꯕ ꯀꯣꯔꯠꯅ ꯈꯪꯍꯟꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯐꯥꯏꯟ ꯁꯦꯟꯐꯝ ꯑꯁꯤ ꯉꯁꯤꯗꯒꯤ ꯄꯥꯔꯒ ꯊꯥ 6ꯀꯤ ꯃꯅꯨꯡꯗ ꯄꯤꯗ꯭ꯔꯕꯗꯤ ꯃꯈꯣꯏ ꯑꯅꯤ ꯐꯥꯗꯣꯛꯀꯤ ꯃꯇꯝ ꯆꯍꯤ ꯑꯃꯃꯝꯁꯨ ꯁꯥꯡꯗꯣꯛꯀꯅꯤ ꯍꯥꯏꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯈꯣꯏꯕꯨ ꯐꯥꯗꯨꯅ ꯀꯁꯇꯗꯤꯗ ꯊꯝꯂꯛꯈꯤꯕ ꯅꯨꯃꯤꯠꯁꯤꯡ ꯑꯗꯨꯗꯤ ꯐꯥꯗꯣꯛꯀꯤ ꯃꯇꯝꯁꯤꯡꯗꯒꯤ ꯀꯛꯊꯠꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯣꯏ ꯑꯅꯤ ꯉꯁꯤ ꯁꯦꯟꯇꯦꯟꯁ ꯍꯤꯌꯔꯤꯡ ꯄꯥꯡꯊꯣꯛꯈꯤꯕꯗꯁꯨ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯇꯔ ꯃꯣꯏꯔꯥꯡꯊꯦꯝ ꯔꯥꯏꯆꯟꯗꯅ ꯂꯦꯞꯈꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯗ ꯂꯥꯟꯒꯤ ꯃꯩꯁꯥ ꯅꯪꯂꯕꯁꯤꯡꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯑꯃꯗꯤ ꯁꯦꯇꯜꯃꯦꯟꯠ ꯄꯤꯅꯕ ꯂꯣ ꯂꯩꯉꯥꯛꯅ ꯁꯦꯝꯕꯤꯌꯨ꯫
ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯂꯥꯟ ꯑꯁꯤ ꯍꯧꯖꯤꯛ ꯃꯌꯨꯝ ꯃꯀꯩ ꯃꯥꯡ ꯇꯥꯛꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯁꯨꯡ ꯂꯥꯟꯖꯦꯟꯅꯔꯤꯕꯁꯤꯡꯒꯤꯗꯃꯛꯇ ꯀꯝꯄꯦꯟꯁꯦꯁꯟ, ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯑꯃꯗꯤ ꯁꯦꯇꯜꯃꯦꯟꯠꯁꯤꯡꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯕ ꯂꯣ ꯑꯃ ꯂꯩꯉꯥꯛꯅ ꯁꯦꯝꯕꯤꯌꯨ ꯍꯥꯏꯅ 𝗖𝗵𝗵𝗵𝗏 ꯃꯅꯤꯄꯨꯔꯒꯤ ꯀꯟꯚꯦꯅꯔ 𝗟𝗵𝗵𝗵𝗵 ꯁꯥꯟꯇꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯀꯪꯒ꯭ꯔꯦꯁ ꯚꯕꯟꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯃꯍꯥꯛꯅ ꯍꯥꯏ ꯆꯠꯊꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟꯁꯤꯗ ꯍꯧꯈꯤꯕ ꯊꯥ 15ꯔꯣꯝ ꯆꯨꯔꯆꯥꯟꯄꯨꯔ, ꯃꯣꯔꯦ, ꯀꯥꯡꯄꯣꯛꯄꯤ, ꯃꯣꯠꯕꯨꯡ ꯑꯃꯁꯨꯡ ꯏꯝꯐꯥꯜꯅꯆꯤꯡꯕꯗ ꯂꯩꯔꯝꯕ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤꯒꯤ ꯌꯨꯝꯁꯤꯡ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄꯗ ꯅꯠꯇꯅ ꯌꯨꯝꯐꯝ ꯌꯥꯎꯕ ꯐꯥꯎꯕ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯀꯜꯍꯧꯅꯕ ꯂꯩꯉꯥꯛꯅ ꯂꯣ ꯑꯃ ꯁꯦꯝꯗꯨꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯋꯥꯔꯦꯞ ꯑꯃ ꯂꯧꯍꯧꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯈꯤ꯫ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯀꯪꯒ꯭ꯔꯦꯁꯀꯤ ꯋꯥꯔꯀꯤꯡ ꯄ꯭ꯔꯁꯤꯗꯦꯟꯠ 𝗪𝗏꫰ꯗꯦꯕꯕ꯭ꯔꯇꯅ ꯍꯥꯏ ꯏꯔꯥꯡ ꯑꯁꯤ ꯃꯌꯨꯝ ꯃꯀꯩ ꯃꯥꯡ ꯇꯥꯛꯇꯨꯅ ꯂꯥꯟꯖꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯀꯝꯄꯦꯟꯁꯦꯁꯟ, ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯑꯃꯗꯤ ꯁꯦꯇꯜꯃꯦꯟꯠ ꯄꯤꯅꯕꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯕ ꯂꯣ ꯑꯃ ꯂꯩꯉꯥꯛꯅ ꯁꯦꯝꯕ ꯃꯊꯧ ꯇꯥꯏ꯫ ꯑꯦꯛ ꯑꯃ ꯅꯤꯡꯊꯤꯅ ꯁꯦꯝꯗꯨꯅ ꯆꯠꯅꯗ꯭ꯔꯕꯗꯤ ꯂꯥꯟꯖꯦꯟꯅꯔꯤꯕꯁꯤꯡꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯛꯀꯅꯤ ꯍꯥꯏꯈꯤ꯫ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯕ꯭ꯂꯣꯛ ꯑꯁꯤꯒꯤ ꯋꯥꯉꯥꯡꯂꯣꯏ 𝗪꫰ꯁꯣꯇꯤꯟꯀꯨꯃꯥꯔꯅ ꯍꯥꯏ INDIA ꯕ꯭ꯂꯣꯛ ꯃꯅꯤꯄꯨꯔꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯂꯟ-ꯊꯨꯝ ꯉꯥꯛ-ꯁꯦꯟꯅꯕ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯣ ꯑꯃ ꯁꯦꯝꯍꯧꯁꯤ꯫ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯂꯟ-ꯊꯨꯝ ꯀꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯅ ꯑꯁꯨꯝ ꯊꯝꯖꯤꯜꯂꯒꯗꯤ ꯇꯨꯡꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫